ꯑꯩꯅ ꯊꯥꯔꯝꯕ ꯍꯩꯅꯧꯗꯣ ꯅꯠꯇ꯭ꯔꯣ ꯁꯦ ꯃꯥꯅꯦ ꯁꯤ ꯑꯩꯅ ꯀ꯭ꯂꯥꯁ 1 ꯀꯥꯕꯗ ꯊꯥꯈꯤꯕ ꯍꯩꯅꯧꯅꯦ ꯃꯃꯤꯅ ꯈꯪꯕ꯭ꯔꯥ ꯀ꯭ꯂꯥꯁ 10 ꯀꯥꯔꯀꯥꯟꯗ ꯄꯥꯟꯅꯤ ꯍꯥꯏꯕ ꯀ꯭ꯂꯥꯁ 10 ꯀꯥꯔꯀꯥꯟꯗ ꯄꯥꯟꯕ ꯍꯧꯔꯤꯅꯦꯕ ꯁꯤꯁꯦ ꯀꯩ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯟ ꯀꯧꯋꯦ ꯍꯟꯅꯦꯗꯣ ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯃꯥꯡꯒꯤ ꯆꯠꯅꯤ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯉꯁꯤ ꯁꯦꯝꯃꯒꯦ ꯍꯧꯖꯤꯛ ꯆꯠꯅꯤ ꯁꯦꯝꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯦꯛꯁꯄꯔꯠ ꯂꯩꯔꯦ ꯕꯦꯝꯕꯦꯝ ꯑꯗꯒꯤꯗꯤ ꯁꯤꯗ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯦꯁ ꯌꯨꯖꯨꯑꯦꯜ ꯂꯩꯔꯦ ꯂꯟꯆꯦꯝꯕꯤ ꯉꯁꯤꯗꯤ ꯚꯨꯠ ꯃꯥꯜꯂꯒ ꯂꯥꯛꯑꯦ ꯁꯤꯁꯤꯅ ꯀꯤꯍꯣꯝꯅꯤ ꯉꯁꯤ ꯌꯥꯝ ꯊꯨꯝꯃꯦ ꯁꯤ ꯀꯤꯍꯣꯝꯁꯦ ꯌꯥꯝ ꯍꯥꯎꯋꯤ ꯑꯩꯈꯣꯏ ꯃꯤꯅ ꯈꯣꯛꯄꯤꯔꯝꯕꯅꯤ ꯁꯤꯁꯤꯅ ꯃꯣꯃꯣ ꯍꯧꯗꯣꯏꯅꯦ ꯃꯈꯣꯏꯒꯤꯁꯦ ꯑꯗꯨꯒ ꯆꯠꯅꯤꯒꯤ ꯑꯥꯏꯇꯦꯝ ꯀꯥꯏꯅꯣ ꯁꯤꯗ ꯃꯃꯤꯅ ꯀꯤꯍꯣꯝ ꯈꯣꯛꯄꯤꯔꯝꯕꯅꯤ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯁꯤꯗ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯑꯦ ꯁꯤ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯦꯆꯤꯟꯗꯨꯗꯅꯤ ꯁꯤꯒꯤ ꯃꯦꯆꯤꯟꯁꯤꯗꯅꯦ ꯍꯧꯖꯤꯛ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯁꯤ ꯕ꯭ꯂꯦꯗꯀ ꯌꯥꯎꯔꯦ ꯃꯅꯨꯡꯗꯀꯣ ꯑꯗꯨ ꯂꯣꯏ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯁꯤ ꯃꯣꯏ ꯅꯣꯛꯁꯤꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯤ ꯑꯩ ꯂꯤꯡꯛ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯗ ꯌꯦꯡꯕꯤꯔꯣ ꯃꯈꯣꯏ ꯃꯌꯥꯝ ꯀꯟꯅ ꯅꯣꯛꯏ ꯑꯆꯥꯄꯣꯠ ꯆꯥꯔ ꯅꯣꯛꯑꯗꯤ ꯅꯣꯏꯕꯨ ꯍꯥꯏꯔꯤꯅꯦ ꯀꯤꯍꯣꯝꯗ ꯊꯨꯝꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯍꯥꯎꯗꯣ ꯀꯝꯗꯧꯕꯤꯒꯦ ꯀꯤꯍꯣꯝꯗꯨꯒꯤ ꯃꯍꯥꯎꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯊꯨꯝꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯍꯥꯎꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯤ ꯑꯣ ꯂꯤꯡꯛꯇ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯍꯥꯞꯆꯔꯝꯒꯦ ꯍꯥꯏꯕ ꯑꯩ ꯁꯣꯏꯔꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯍꯥꯏꯕꯅꯦ ꯆꯨꯝꯃꯤꯒꯤꯅꯣ ꯂꯤꯡꯛꯇ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯍꯥꯞꯆꯔꯝꯒꯦ ꯁꯤꯁꯤꯅ ꯃꯣꯔꯣꯛ ꯆꯠꯅꯤ ꯁꯦꯝꯅꯕ ꯆꯠꯅꯤ ꯁꯦꯝꯕꯗ ꯆꯪꯉꯤꯁꯦ ꯃꯣꯔꯣꯛ ꯑꯃ ꯆꯪꯉꯦ ꯑꯗꯒꯤ ꯈꯥꯃꯦꯟ ꯁꯦꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯣ ꯁꯤ ꯃꯦꯆꯤꯟꯁꯤꯃꯗꯤ ꯀꯝꯄꯜꯁꯔꯤ ꯆꯪꯉꯦ ꯀꯩꯒꯤꯅꯣꯗꯤ ꯈꯥꯃꯦꯟ ꯁꯦꯝꯕ ꯁꯨꯃꯥꯏꯅ ꯁꯦꯝꯅꯕ ꯑꯗꯨꯅ ꯃꯌꯥꯝ ꯃꯁꯤ ꯂꯩꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯌꯣ ꯐꯪꯉꯦ ꯁꯤ ꯃꯌꯥꯝꯅ ꯁꯤꯁꯦ ꯑꯩꯅ ꯄꯤꯕ ꯂꯤꯡꯛꯇꯒꯤ ꯂꯩꯕꯤꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯃꯥꯖꯣꯟꯗꯒꯤ ꯑꯣꯐꯔ ꯈꯔ ꯐꯪꯉꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯂꯤꯡꯛꯇꯩ ꯂꯩꯕꯤꯌꯨ ꯂꯨꯄꯥ 9 ꯐꯪꯉꯦ ꯑꯗꯨꯗꯤ ꯃꯈꯥ ꯍꯧꯔꯁꯦ ꯑꯩ ꯀꯤꯍꯣꯝ ꯌꯥꯝ ꯆꯥꯏ ꯑꯩꯁꯨ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯤꯍꯣꯝꯁꯦ ꯑꯗꯨꯕꯨ ꯍꯣꯏ ꯑꯩꯒꯤ ꯕꯦꯇꯔ ꯍꯥꯐꯇꯤ ꯀꯤꯍꯣꯝ ꯆꯥꯕ ꯌꯥꯗꯦ ꯃꯣꯏ ꯌꯥꯗꯦ ꯀꯩ ꯌꯥꯗ꯭ꯔꯤꯅꯣ ꯑꯗꯨꯗ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯃꯥ ꯆꯥꯗꯦ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯁꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤ ꯀꯩꯅꯣ ꯉꯥꯏꯔꯤꯉꯩꯗ ꯍꯧꯖꯤꯛ ꯀꯤꯍꯣꯝ ꯃꯇꯝꯅꯤꯅꯀꯣ ꯄꯨꯔꯥ ꯍꯥꯎꯋꯦ ꯁꯤ ꯋꯥꯔ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯕ ꯈꯪꯉꯦ ꯇꯧꯅꯤꯌꯦ ꯑꯗꯨꯅꯅꯦ ꯁꯥꯏꯖꯇꯣ ꯈꯨꯟꯖꯤꯡꯉꯣ ꯄꯥꯏꯔꯝꯃꯦ ꯆꯥꯗꯕ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯉꯥ ꯊꯣꯡꯕ ꯌꯦꯁ ꯁꯤꯒꯨꯝꯕ ꯃꯦꯆꯤꯟꯁꯤꯗꯤ ꯊꯥꯏꯅꯩꯅꯦꯕ ꯁꯤꯗꯤ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯒ꯭ꯔꯥꯏꯟ ꯇꯧꯅꯕ ꯁꯤ ꯂꯩꯇ꯭ꯔꯒꯁꯨ ꯒ꯭ꯔꯥꯏꯟꯗꯔꯅ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯣ ꯁꯤꯅ ꯃꯩ ꯍꯧꯖꯤꯛ ꯃꯩ ꯃꯨꯠꯂꯤꯗꯅ ꯃꯩ ꯃꯨꯠꯂꯤꯗꯣ ꯁꯤ ꯃꯩ ꯂꯣꯏ ꯑꯣꯟꯅꯤ ꯃꯩ ꯂꯥꯛꯇꯦ ꯑꯗꯨꯏꯁꯨ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅ ꯇꯧ ꯌꯥꯕ ꯃꯦꯆꯤꯟꯁꯤ ꯄꯥꯏꯔꯒꯗꯤ ꯂꯣꯏ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯁꯤꯗ ꯆꯪꯉꯨ ꯌꯥꯗ꯭ꯔꯦ ꯀꯟꯅ ꯑꯩꯈꯣꯏ ꯃꯦꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯅꯪ ꯀꯩꯅꯣ ꯊꯝꯂꯝꯕꯣ ꯀꯩ ꯒ꯭ꯔꯥꯝ ꯃꯄꯨꯝ ꯍꯥꯞꯄꯦ ꯁꯥ ꯃꯆꯜ ꯑꯄꯧꯕ ꯍꯥꯞꯄꯦ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯤꯜꯍꯧꯒ ꯆꯅꯝꯒꯁꯨ ꯑꯃꯨꯛ ꯍꯥꯞꯈꯤꯗꯣꯏꯅꯦ ꯁꯤꯗꯩꯗ ꯆꯠꯅꯤ ꯁꯦꯝꯕꯒꯤ ꯃꯦꯊꯠꯇꯨꯅꯦ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯁꯤꯅ ꯀꯩ ꯆꯅꯝ ꯍꯥꯞꯄꯦ ꯆꯅꯝꯒꯤ ꯄꯦꯁ ꯑꯣ ꯄꯦꯁ ꯑꯣꯏꯅ ꯍꯥꯞꯄꯤꯁꯦ ꯆꯅꯝ ꯁꯨꯔ ꯍꯥꯞꯄꯅ ꯐꯩꯌꯦꯕ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯍꯥꯞꯄꯦ ओके क्या है क्या ꯅꯪꯗꯣ ꯍꯟ ꯀꯧꯋꯦ ꯍꯟꯅꯦꯗꯣ ꯃꯣꯏꯗꯥꯗ ꯍꯟ ꯆꯪꯅꯕ꯭ꯔꯣ ꯈꯪꯅꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯅꯤ ꯑꯩꯁꯨꯅꯦ ꯍꯥꯏꯁꯦ ꯐꯖꯩ
ꯃꯁꯛꯁꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯁꯤꯕꯨ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯉꯝꯗꯗꯤ ꯑꯗꯨꯝ ꯆꯥꯗꯣ ꯅꯪ ꯀꯩꯗꯧꯕꯩ ꯃꯨꯟꯅ ꯌꯦꯡꯉꯤꯅꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯍꯥꯎꯅ ꯆꯥꯖꯔꯝꯗꯧꯅꯦ ꯍꯥꯞꯄꯤꯌꯨꯔꯥ ꯍꯧꯖꯤꯛ ꯁꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯔ ꯃꯇꯨꯡꯗ ꯃꯤꯛꯁ ꯇꯧꯔ ꯃꯇꯨꯡꯗꯀꯣ ꯈꯥꯡ ꯁꯥꯔꯅꯤ ꯈꯥꯡꯁꯤꯗ ꯊꯥꯎ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯞ ꯍꯥꯞꯄꯒꯦ ꯀꯩꯅꯣꯁꯤꯕꯣ ꯃꯩ ꯂꯥꯛꯑꯀꯥꯟꯗ ꯂꯥꯎꯔꯛꯏꯁꯤꯕꯣ ꯉꯥꯎꯔꯦ ꯂꯟꯆꯦꯟꯕꯤꯁꯦ ꯊꯥꯎꯁꯦ ꯁꯥꯔ ꯃꯇꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯤ 그래서ว่าไม่กี่ดอกเอาจากเอาขึ้นมาเนี่ยละเอาลงที่เป็นไม่ละเขาเดินน่ะนี่น่ะไม้เต่าโดยการอดเลยที่มาสักเท่าไหร่มาสักเท่าไหร่ดีไอเนี่ยโมโลโตทำโป้ง một cái cái cúp nè thì nó tàu tùy này vợ khơi ngày xí thì mấy đạp rồi rồi này một cái cái pô đấy mà lá tôm nguyên tàu nhỉ để thùng mông hấp rồi đấy mập tới đấy thì chúng ta phải gì đó chini जो हापे थुम हाप rồi कांदा chini जो खरा हापे ये चटनी मेकिंग प्रोसेस Oh ya, itu masak di rumah saja. Kalau kalau kita mau dulu. Muruk karum tahu akan dah kandai yani 이제 모로케 가가 까리까리 떨고 간제 이제 이스다 거의 싱 하이드네 싱 하이니 Sing hai ni sing haiของมันนี่ค่อยได้ความว่า consistency ดอกดูพอเสียมันนี่ năng bơ rồi อ่า 아두가 로래 เอาก็ 싱 하이제라가 năng 하려가 로래 สิฮาปี soya sauce ka ทำไม tomato sauce ka ano kam kan loire ha kan da je hapani je hap jala ni soya sauce khara hapani soya sauce half spoon gumba hape mai je aduga kai no khara yenge mai je นี่ใช่ป่ะมันอ่ะมาโมกุนี่กันได้ตามโมมาซะLagi sini tomato sauce. Kami ni tu sih jadi. Ini saya hap sih tomato do. Tomato paste so apa kan sih nama kera mong mana mal mai. Ah. Ayu kai pas age, ot potnya tahu ke kau? Ayu. Ah, kalau boleh kita sama-sama hari ni ayo. Ayu pas tahu ke? Asli consistency juga, main tahu ke? Si consistency orang itu na masih yar kore. Si. Ising hai kerja nang kang do, ising hai kerja di karo aja. Consistency je si, orang consistency. Higi consistency je si consistency. Kalau ya, consistency. Mau tu apa? Ibu masak ciri. Saya morok se pau gim ni na masak kita kan different way jahan itu lagi. Morok ki maku je yang kadang koi grinder ro grind tu bukan apa. Saya mai mut pun ni masih. Dia yang puas tu joro. Aduh sah di late, aduh sai, sai deh. Saya weight loss ke tolong madu thabi gre. Exercise kamu tahu gitu kan? Kau Lure apa sih? Sini lure apa chutney siapa sih?
ꯑꯃꯨꯛꯀ ꯒ꯭ꯔꯥꯏꯟ ꯇꯧꯗꯧꯕ ꯑꯗꯨꯅꯦ ꯃꯁꯛꯁꯦ ꯈꯤꯇꯪ ꯃꯥꯟꯅꯕꯀꯣ ꯑꯁꯦꯡꯕꯩꯗꯤ ꯍꯧꯖꯤꯛ ꯒ꯭ꯔꯥꯏꯟ ꯇꯧꯗꯧ ꯅꯠꯇꯦꯕ ꯉꯁꯥꯏ ꯃꯣꯔꯣꯛꯇꯣ ꯐꯖꯅ ꯐꯥꯏꯟ ꯑꯣꯏꯅ ꯒ꯭ꯔꯥꯏꯟ ꯇꯧꯍꯧꯒꯗꯕꯅꯦ ꯑꯗꯨ ꯃꯁꯛꯁꯦ ꯃꯥꯟꯗ꯭ꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯇꯣꯏꯅꯦ ꯃꯩ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯣ ꯉꯁꯥꯏ ꯃꯩ ꯂꯥꯛꯇꯕꯗꯣ ꯃꯩ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯣꯏꯅ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯑꯅꯤ ꯒ꯭ꯔꯥꯏꯟꯗꯔꯗꯣ ꯑꯃꯨꯛ ꯍꯩꯖꯤꯟꯈ꯭ꯔꯦ ꯁꯤ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯑꯒ ꯃꯁꯛ ꯁꯣꯏꯗꯅ ꯃꯥꯜꯂꯛꯑꯅꯤ ꯄꯣꯛꯏꯍꯦ ꯃꯁꯛꯁꯤꯗ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯆꯦꯐꯅ ꯇꯧꯕꯤꯔꯅꯤ ꯍꯧꯖꯤꯛ ꯃꯥꯁꯇꯔ ꯆꯦꯐ ꯂꯥꯏꯔꯪꯖꯤꯟꯕꯤꯔꯦ ꯁꯣꯌꯥ ꯁꯣꯁ ꯈꯔꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯒꯗꯧꯔꯦ ꯀꯣꯂꯣꯝ ꯃꯆꯨꯁꯦ ꯁꯣꯌꯥ ꯁꯣꯁꯅꯅꯦ ꯁꯦꯝꯃꯤꯁꯦ ꯃꯆꯨ ꯃꯥꯜꯂ ꯂꯩꯁꯦ ꯅꯠꯇ꯭ꯔꯥ ꯁꯤꯅ ꯇꯣꯃꯦꯇꯣꯒꯤ ꯃꯆꯨ ꯉꯥꯛ ꯑꯣꯏꯌꯦꯕ ꯑꯃꯁꯤꯅ ꯈꯔ ꯃꯥꯜꯂꯛꯑꯕ ꯁꯤꯅ ꯃꯥꯜꯂꯦ ꯃꯆꯨꯁꯦ ꯃꯥꯜꯂꯦ ꯁꯤꯗꯩꯗꯤ ꯇꯤꯟ ꯌꯣꯜꯂꯦ ꯃꯣꯃꯣꯗꯣ ꯃꯣꯃꯣꯁꯦ ꯁꯤꯗꯩꯗ ꯌꯣꯝꯁꯤꯜꯂꯒ ꯑꯗꯒꯤ ꯃꯣꯃꯣꯗ ꯌꯣꯝꯁꯤꯜꯂ ꯆꯥꯊꯔꯗꯤ ꯁꯤꯗꯩ ꯍꯥꯎꯊꯔꯛꯀꯗꯧꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯌꯣ ꯍꯩꯗꯧꯅꯦ ꯇꯥꯔꯣꯏ ꯖꯔ ꯍꯩꯗꯧ ꯖꯔ ꯍꯩꯗꯧ ꯂꯥꯏꯗ꯭ꯔꯥ ꯌꯥꯝ ꯂꯥꯏ ꯆꯠꯅꯤ ꯁꯦꯝꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯑꯩꯁꯨ ꯍꯩꯔꯅꯤ ꯁꯤꯗꯤ ꯂꯥꯏ ꯃꯊꯪꯗꯩꯗꯤ ꯑꯩ ꯁꯦꯝꯕꯤꯔꯒꯦ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯁꯤꯗꯤ ꯍꯩꯔꯅꯤ ꯁꯤꯗꯤ sini momo making sini oren momo juga kuat rasa tu awal je मैम चटनी सेम प्रोसेस हुई जेमी मखाब मैं असिस्टेंट शेफ मतलब पाबी लोरे चटनी सेम मेथड लोरे हजिक मथंग मखा तारपदी मुकबांग तौरगे मोमोजे सेम हेक लोबगा अब हापगे वीडियो खरा सेटअप खरा तौरीद रेक सेमगा पाव लाए मुकबांग होब यादरे हौरगे अना थारब हईनौद नत्रसे माने सी अना क्लास 1 काबदा थागिब हईनौने ममीना खंब्रा क्लास 10 का कांदा पानी हैबा क्लास 10 का कांदा पानबा होइने सिजे अदुना हाई हजिक सिगी अना थाजगिबा हईनौजे टेस्ट तौरगे क्या हावने जो नाने मम्मी होगी मयूमदे पुरा लापा ꯀꯩꯀꯥꯁꯤ ꯍꯣꯏꯒꯤꯗꯨꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯣꯏꯔꯣꯝꯒꯤ ꯍꯩꯅꯧ ꯂꯣꯏ ꯍꯥꯎꯕꯅꯦ ꯃꯣꯏꯗ ꯆꯠꯂꯁꯨ ꯐꯅꯌꯥꯝꯁꯨ ꯐꯪꯅꯤꯌꯦ ꯍꯩꯅꯧꯁꯦ लॉकडाउन ये याद रहेगा सिना अताउबा सिना स्टीम दौबा सिदा चटनी क्या यूज यावब्रा ꯁꯤꯗ ꯂꯩꯁꯨ ꯎꯗꯕ꯭ꯔꯣ ओहो सिदा मी अतोपा येंगेदा अतोपा येंगेदा ये उदरने कारबा स्टीम मकाबरा ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯔꯛ ओ मखन अमने रो डिजाइन अमने माइ से डिजाइन अम यावे तो लमी काइदी कारी बोइ निंगरे अरे मैम लोई सूरे सिदा काइन तौरगे माउ दो नोय गे फटो काइन तौरगे बा हय नंगी हरबो ꯍꯣꯏ चटनी हापगा खिलाई बो होदरे मा दा ꯃꯝꯃꯤꯗꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯆꯥ ꯌꯥꯗꯕ꯭ꯔꯕ फरे मोई चागमने आई खांग लाकमद्रे आइगी क्यानो आइगी पीस क्यानो ꯌꯥꯝ ꯊꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯆꯠꯂꯨꯕ आई सिदा म लेरे सीमगा लौरगे आई अनी जे कोनरबो सिना यारेदा आई हाउबो याम चादरोने सेनी चाग अब से लेरे से अताउबुदि हाना येंगे बाजे फिर चटनी जे बनता है तीन नान दाव चटनी जे हानी चटनी नो हाउ बेले นั่งรถไปเลย ꯅꯪ ꯃꯨꯁꯜꯂꯤ ꯑꯩꯔꯣ ꯉꯁꯤ ꯅꯨꯡꯁꯥ ꯉꯔꯥꯡꯒ ꯉꯍꯥꯟꯒꯁꯦ ꯁꯥꯏꯠꯀꯤ ꯊꯕꯛ ꯈꯔ ꯆꯠꯄꯗꯣ ꯅꯪ ꯃꯨꯁꯜꯂꯝꯃꯦ ꯅꯨꯡꯁꯥꯗ ꯂꯩꯕꯩꯅꯦ ꯁꯤ ꯂꯩꯔꯦ
Sa mo rin ang damo kapta na police ko nang lelang na. Leninge muy kada lei ba bu kai no. Leninge sa sa. ခွေးမူရရတယ် Ado ဟုတ် mi nai na. မူရရတယ်ခွေးကြီးอืม Mamay kayo. Bu ko ta ba ko ra ga mu. ခွေးတိုင်းတက်တော့ကားလေးတမူလို့က Nyam ko na. Ay, thao, at ito bốc lên hậu lên hai chữ. กินยังไงอ่ะจิ Yam để bắt thao. ฟรายจิดิ Đồ ตั้ง sinh nạp tới lần nó mới thật là lề ôi đèn nè. มันเท่ายามประมาณพันบาทปลาทาบุชุเลยดีครับกะหรี่ที่มันต้มเป็นลูกข้างยาว Kali no mi kino. อืม Para ta na kali no. Có mẹ hỏi. มาซื้อกี่จานถุงก็ต้องใหญ่ มันมีไหมมันงานส่วน ไอ้อ่ำเฮาก็จุกดีกว่า Suy đi yao cô không để suy yao. ตั้งใหญ่แล้วก็ชัดนี่จะมาเฮาจะหั่นในตัวนะตอเมโต้กี่เฟเวอร์มาอ่ำยาวบุดอดมาซื้อกี่จะยาวเดียว มันสิคันเป็นจริงทะเลยามมัน ยำเดียงใส่ตัวมาซื้อกี่เคยใช้ชัดนี่เสียมบุดอดตอเมโต้กี่จำยำมาแล้วบะถุงกี่ตั้งหันเดอร์บะแล้วก็โมโรโต้ปลาไฟหน่อยนะกรินเดอร์บะแล้วดีจับจานตานี่หั่นในตัวบุก็มันอะไรนี่มาซื้อดิค่ะมาซื้อมุกแบงเจ้ค่ะสวยเลย เนี่ยเอาวางตัวไปเนาะ Ado leo. Pili iya, nó thôi. Anyways, मैं हम अच्छी वीडियो जे मता हासिल कर जाएगा वीडियो जे नुंगाई बिरेगा दी लाइक सब्सक्राइब एंड शेयर तो बिरमो मैम बाय तुम नम तुम ने बाय बाय अंदर बाय बाय ये मो नंग करा नहीं है बाय बाय